ꯑꯩꯅ ꯈꯜꯂꯤ ꯑꯩ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯆꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯒ ꯆꯦꯛꯁꯤꯟꯗꯕ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒ ꯌꯥꯅꯗꯕꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯕꯣꯔ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯛꯅꯅꯕ ꯑꯩꯅ ꯊꯦꯡꯅꯕ ꯁꯥꯁꯇ꯭ꯔ ꯑꯃꯗꯤ ꯃꯩꯍꯧꯔꯣꯜ 18ꯗ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯗꯨꯗ ꯌꯦꯡꯂꯛꯈꯤꯅꯤ ꯃꯌꯥꯝ ꯍꯥꯏꯁꯤ ꯑꯩ ꯋꯥꯔꯧꯒꯟꯗꯦ ꯑꯩ ꯊꯃꯣꯏ ꯁꯣꯛꯀꯟꯗꯦ ꯑꯩ ꯁꯥꯎꯔꯒ ꯂꯩꯔꯣꯏ ꯑꯩ ꯊꯃꯣꯏꯗ ꯌꯦꯛꯄ ꯊꯝꯂꯣꯏ ꯑꯩꯉꯣꯟꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯇꯦ ꯑꯩꯗꯤ ꯏꯪ ꯇꯞꯄ ꯃꯤꯅꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯃꯁꯤꯒ ꯄꯨꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯒꯤ ꯃꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯃꯩꯍꯧꯔꯣꯜ 18ꯗ ꯑꯕ꯭ꯔꯥꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯂꯣꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯣꯔ ꯐꯪꯂꯝꯃꯤ ꯕꯣꯔ ꯐꯪꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥꯅꯅꯕ ꯅꯥꯄꯤ ꯀꯣꯟꯅꯔꯝꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯕ꯭ꯔꯥꯝ ꯑꯃꯁꯨꯡ ꯂꯣꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯃꯗꯤ ꯁꯥ ꯁꯟ ꯁꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯝꯕꯁꯤ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅꯍꯜꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯅꯗ꯭ꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯇꯥꯏ ꯃꯔꯝꯗꯤ ꯃꯁꯤ ꯍꯨꯒꯨꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯑꯃꯨꯛ ꯁꯟꯗꯣꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯆꯔꯥꯡꯅꯕꯁꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯠ ꯃꯆꯥ ꯑꯃꯗ ꯍꯦꯟꯖꯤꯟꯅ ꯂꯧꯕꯗꯒꯤꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕꯗꯨ ꯃꯈꯣꯏꯅ ꯐꯪꯗꯦ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯅꯤꯌꯣꯝ ꯑꯣꯏꯔꯤꯕ ꯏꯪꯊꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯑꯕ꯭ꯔꯥꯝꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯐꯠꯇꯕ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯣꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯂꯣꯠꯀꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯕ꯭ꯔꯥꯝꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯑꯕ꯭ꯔꯥꯝꯅ ꯄꯥꯝꯂꯕꯗꯤ ꯃꯉꯣꯟꯗ ꯂꯩꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯉꯣꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯔꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅꯅꯕ ꯅꯥꯄꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯅꯣ ꯆꯠꯈꯤꯗꯧꯕꯁꯦ ꯃꯗꯨ ꯑꯩ ꯅꯠꯇꯦ ꯃꯗꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯝꯒꯨꯝꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯝꯒꯨꯝꯁꯤ ꯄꯗ 8 ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯁꯥ ꯁꯟ ꯁꯦꯟꯕꯁꯤꯡꯒ ꯂꯣꯠꯀꯤ ꯁꯥ ꯁꯟ ꯁꯦꯟꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯦꯅꯥꯟꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯤꯖꯤꯒꯤ ꯃꯤꯁꯤꯡ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯕ꯭ꯔꯥꯝꯅ ꯂꯣꯠꯇ ꯍꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯒ ꯅꯪꯒ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯥ ꯁꯟ ꯁꯦꯟꯅꯕꯁꯤꯡꯒ ꯅꯪꯒꯤ ꯁꯥ ꯁꯟ ꯁꯦꯟꯅꯕꯁꯤꯡꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯒꯨꯝꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯕꯥꯛ ꯄꯨꯝꯕꯁꯤ ꯂꯩꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯅꯔꯁꯤ ꯅꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯆꯠꯂꯕꯗꯤ ꯑꯩꯅ ꯑꯣꯏꯔꯣꯝꯗ ꯆꯠꯀꯦ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨ ꯂꯧꯔꯣ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨ ꯑꯩꯒꯤ ꯑꯣꯏꯍꯧꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯅ ꯆꯠꯄꯒꯤ ꯊꯕꯛ ꯑꯃ ꯎꯕ ꯐꯪꯉꯤ ꯑꯕ꯭ꯔꯥꯝꯅ ꯍꯥꯏꯔꯤ ꯃꯁꯤꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯊꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯦ ꯌꯦꯡꯉꯨ ꯃꯁꯤ ꯑꯐꯕꯅꯤ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯐꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯊꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯦ ꯖꯤꯁꯨ ꯏꯪꯊꯕꯒꯤ ꯖꯨꯕ꯭ꯔꯥꯖꯅꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯏꯪꯊꯕꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯗꯦ ꯑꯩꯒꯤ ꯏꯪꯊꯕꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯄꯤ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯂꯦꯡꯗꯅ ꯂꯩꯕ ꯏꯪꯊꯕ ꯂꯣꯠꯅ ꯖꯣꯔꯗꯟ ꯇꯝꯄꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯔꯨꯛꯇꯣ ꯂꯧꯔꯦ ꯃꯗꯨꯅ ꯑꯕ꯭ꯔꯥꯍꯝꯗ ꯁꯥꯎꯅꯤꯡꯍꯟꯕ ꯌꯥꯕ ꯑꯣꯏꯕꯅꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯃꯁꯥꯁꯤ ꯃꯥꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ
mahak masa mathantana nolukchaduna atopa lambi ama satkiba yabani. Adubu Abrahamdi adumna tawkhide. Pada 18 Lotna masagidamak Jordan tampak apumba adu khalami aduga nongpok pangna chatlami madudagi makhoi amaga khainaki. Abrahamna mangonda Ishwarna wasaktuna pikhiba borsing aduda mahakki manau Lotsu yauhanki adubu haujikti mahakna aphaba saruk adu lauduna karisu harauningai oiba mawongda thambiramde. Pada 13 Aduga Lotna Abrahamdagi khaidokhraba matungda Jehovahna haiki nahakna leiba mafam asidagi namit thangattuna awang nongpok amasung nongchup nangna yengu nangna haujik leiriba mafamdu nang pamdabasu yai kanagumba amana thina taurambasu yai kanagumba amana nangondagi nangi mingsat isam samjaba tumba ingthaba huran khiramba yai kanagumba amana nangondagi karigumba khara hu khiduna nangi karisu thamlamdana nungaina leikhiba yai adubu Ishwarna nakhoigidamakta wahai ama thambiri nangna leiriba mafam adudagi nangi mit thangattuna yengu nangna thamliba mafam aduda adumak thamganu adubu mangda yengu nongpok nongchup kha wangda yengu maramdi nahakna uriba leibak pomba asi nangonda amadi nahakki dharada matam pumnamakki oina pirabani. Aduna aina nahaki dharabu malemgi ufulgumna yamkhathankibani mi amana malemgi uful masing thiba ngamlabadi nahaki dharabusu masing thiba ngamgani. Haugatlu leibak asigi marak amasung mayung thungna chatlu maramdi masi aina nangonda pibigani. Ishwarna mangonda haiki nangna kha wang nongpok nongchup pangna yengu masi aina nangonda pibigani. Mi singna nangonda kari tawrakhibage haibadu yengba to'u mina nangonda kari tawrakhibage amadi maduna kayam yamna sokhankibage haina khanduna leiba to'u. Aina thajai madudi mafam asida leiriba mipum khudingmak kanagumba amana lanna thina nungshi khangdana khanthadana khallubagi wangmada thina tawbiramgani adubu waningaidi aikhoi madugidamakta sem sade madu karamakanda thoglakkadoino haina aikhoi khangdi adubu aikhoina mi singda ngakpa phawba thoi kari aina nangonda asuk thajana tawraba matungda haina aisu ngakpa phawrami haujikti ai madu phawdre. Romia 12:16 aikhoi karigumba khara tamlibra phare masigi sastra asini aibu khuru kulhallibase. Romia 12:16 amaga nungsi sanana hingminno aikhoina khalli yengu sastrasi uredana nang aiga nungsi sanana leigadabani pukningda nawanganu sauthokpa anem awang khaiba adubu nolukna mi singatinau Ishwar aina pambadi moina tinarakpaduni adubu nolukna mi singatinau Ishwarna aingonda devkati naba tambiba haurakhi aina haibasi aigi nungda lan soknaribani madi aingonda tinaba yadabra devti sana khotnabasi pami adubu aidi pamde aigi babado wakhal nembana school gi thabak thoram amattada aibu yauhallakte natte madi sana khotnaba pamde aduna aisu masigi gyan amatta yaudana chaurai adubu devti loinamak pami golf sini mana yamna pamlibase masi gyan tanabagi damak golf sanaba mi oigadabani adubu devti sanasu sanai practice su tawi masina healing ball kawi driving range da chatlibani ball amagi matungda ball ama bol chama bol chani bol chahum henna tawriba makai henna phagalakani hairiba asi ai chahi nifu mari yengduna laklabani madu fazana tawba yawi tawdaba yawi adubu fazana tawba matamdadi nauna amuk tawbagi tanja phangi adubu karigumba anauba golf club ama leirurabadi pura tongale aina hainingbadi mahaki pamjabaduni mahakna maduda harauna kanna hotnaje aina khanbada aina mangonda masigi matangda lisinglak hanjinna phaminna ngangi adubu madi phamtharaga ingna tapna adum lei aina thajai madudi mi sina asuk yamna sanna janinglabadi
ꯏꯁ꯭ꯋꯔꯅ ꯖꯣꯏꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯅ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯏ꯫ ꯑꯁꯨꯝꯅ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯗꯦꯕꯅ ꯁꯥꯟꯅꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯍꯞꯇꯥ ꯆꯨꯞꯄ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒ ꯑꯗꯨꯝ ꯂꯩ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯀꯥꯔꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯗꯤ ꯆꯠꯈ꯭ꯔꯅꯤ, ꯃꯌꯥꯝ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯅꯤ, ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯂꯅꯤ, ꯍꯧꯖꯤꯛꯅ ꯅꯪꯅ ꯒꯣꯜꯐ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯦ꯫ ꯑꯩꯗꯤ ꯀꯝꯗꯧꯕ? ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯑꯩꯒ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯒ ꯆꯠꯅꯤꯡꯗꯦ꯫ ꯑꯩꯅ ꯇꯧꯅꯤꯡꯕꯗꯣ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩ ꯀꯔꯤ ꯇꯧꯅꯤꯡꯒꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯐꯝꯂꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯗꯨꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯝꯇ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯥꯁꯨ ꯀꯔꯤꯝꯇ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯑꯩꯅ ꯈꯜꯂꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯤ, ꯗꯦꯕꯇꯤ ꯗ꯭ꯔꯥꯏꯚꯤꯡ ꯔꯦꯟꯖ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯃꯆꯥ ꯑꯍꯨꯝꯁꯤꯒ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯔꯒ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯦꯕꯅ ꯃꯥꯒꯤ ꯕꯣꯜꯗꯣ ꯌꯩꯔꯕ ꯃꯇꯥꯡꯗ ꯑꯩꯒ ꯏꯆꯥ ꯑꯍꯨꯝꯒ ꯂꯦꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯈꯟꯖꯔꯝꯒꯗꯕꯁꯤ ꯌꯨꯝꯒ ꯃꯩ ꯆꯥꯛꯂꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯒꯦ? ꯑꯩꯅ ꯍꯥꯏ, ꯑꯩ ꯊꯥꯗꯣꯛꯑꯦ, ꯒꯣꯜꯐ ꯑꯣꯏꯅ ꯇꯝꯕꯤꯔꯣ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯆꯥꯅꯍꯟꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣꯡꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯁꯤꯕ ꯁꯒꯣꯜ ꯑꯃ ꯆꯤꯡ ꯃꯊꯛꯇ ꯏꯟꯈꯠꯂꯛꯄꯒꯨꯝꯅ ꯆꯍꯤ 10 ꯃꯥꯡꯍꯟꯒꯅꯨ꯫ ꯁꯒꯣꯜꯗꯣ ꯁꯤꯔꯕꯗꯤ ꯀꯨꯝꯊꯔꯣ꯫ ꯑꯦꯃꯦꯟ꯫ ꯑꯇꯣꯞꯄꯅ ꯍꯣꯡꯂꯛꯇ꯭ꯔꯕꯗꯤ ꯅꯪꯅ ꯍꯣꯡꯉꯨ꯫ ꯑꯩꯗꯤ ꯆꯥꯅꯍꯟꯕ ꯌꯥꯕꯅꯤ, ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯩꯗꯤ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯅꯠꯇ꯭ꯔꯒ ꯇꯥꯡꯀꯛ ꯑꯃꯗ ꯍꯦꯛꯇ ꯆꯥꯅꯍꯟꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎ꯫ ꯄꯣꯜꯅ ꯍꯥꯏꯈꯤ, ꯑꯩ ꯃꯤꯁꯤꯡꯒ ꯀꯔꯝꯅ ꯄꯨꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯗꯤ ꯑꯃꯒ ꯍꯦꯛꯇ ꯂꯣꯏꯅꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯑꯃꯒ ꯍꯦꯛꯇ ꯂꯣꯏꯅꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯒ ꯄꯨꯟꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯩꯗꯧꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯨ ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯗ ꯄꯥꯝꯂꯛꯀꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯇꯣꯞꯄꯁꯤꯡ ꯄꯨꯟꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯅꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯇꯣꯞꯄꯁꯤꯡꯒ ꯄꯨꯟꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯅꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯩ ꯍꯥꯏꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯂꯒ ꯃꯗꯨ ꯐꯩ ꯑꯃꯁꯨꯡ ꯅꯪꯁꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯤꯕꯗꯨꯅꯤ꯫ ꯐꯤꯂꯤꯞꯄꯤꯌꯥ 2:3꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯇ ꯌꯦꯡꯂꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯇ ꯌꯦꯡꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯅ ꯑꯇꯣꯞꯄꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯗꯨꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯔꯆꯇ ꯆꯠꯂꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯍꯤ ꯀꯌꯥ ꯆꯔꯆꯇ ꯆꯠꯂꯝꯃꯤ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯆꯔꯆꯀꯤ ꯕꯣꯔꯗꯇ ꯌꯥꯎꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯈꯪꯂꯝꯗꯦ꯫
ꯑꯩꯁꯦ ꯙꯔꯃꯒꯤ ꯈꯛꯇꯪ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁ꯭ꯋꯔ ꯗꯦꯕꯁꯦ ꯍꯞꯇꯥ ꯆꯨꯞꯄ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯝꯂꯅꯤ, ꯃꯍꯥꯛ ꯉꯍꯥꯛ ꯄꯣꯊꯥꯖꯁꯅꯨ, ꯑꯩꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯇꯧꯒꯅꯤ, ꯑꯩꯅ ꯊꯥꯖꯩ ꯑꯐꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯇꯧꯕ ꯑꯁꯤꯅ ꯏꯁ꯭ꯋꯔ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯔꯛꯅꯕꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯞꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯍꯥꯟꯅ ꯇꯧꯔꯛꯄ ꯑꯗꯨꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯟꯅ ꯇꯧꯔꯛꯄꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯁꯤꯡꯗꯤ ꯋꯥꯔꯧꯔꯝꯗꯧ ꯃꯥꯜꯂꯤꯗ, ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ, ꯅꯪꯅ ꯇꯥꯅꯤꯡꯕꯗꯣ ꯏꯁ꯭ꯋꯔꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩ ꯑꯃꯨꯛ ꯃꯥꯒ ꯆꯨꯁꯤꯟꯅꯕ ꯇꯥꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ, ꯅꯪꯅ ꯄꯨꯛꯅꯤꯡꯗ ꯌꯦꯛꯇꯨꯅ ꯁꯥꯎꯅꯤꯡꯅ ꯋꯥꯔꯧꯅ ꯉꯥꯛꯄꯤꯕ ꯂꯩꯇꯅ ꯖꯤꯁꯨꯅ ꯍꯜꯂꯛꯄ ꯐꯥꯎꯕ ꯂꯩꯔꯁꯨ ꯌꯥꯏ, ꯏꯁ꯭ꯋꯔꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯤꯡꯕꯒꯤ ꯃꯒꯨꯟ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯔꯣꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯧꯒꯠꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯤꯡꯗꯣ ꯐꯪꯂꯔꯣꯏ꯫ ꯅꯥꯄꯜ ꯇꯧꯕꯅ ꯈꯠꯅꯕꯇ ꯊꯣꯛꯍꯜꯂꯤ꯫ ꯄꯥꯎꯔꯧ 19:10 ꯅꯥꯄꯜ ꯇꯧꯕ ꯃꯤꯒ ꯌꯦꯠꯅꯕ ꯉꯝꯕ ꯅꯠꯇꯦ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯦ, ꯅꯥꯄꯜ ꯌꯥꯎꯗꯅ ꯋꯥꯔꯧꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯕ꯭ꯔꯥꯍꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯩ ꯃꯁꯤ ꯄꯤꯊꯣꯛꯑꯣꯏ, ꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄꯅꯤ, ꯁꯤ ꯑꯩꯒꯤ ꯁꯥ ꯁꯟ ꯉꯥꯛꯇꯅꯤ, ꯑꯩꯅ ꯃꯁꯤ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯂꯣꯏ꯫ ꯃꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯁꯨꯛꯆꯥꯎ ꯆꯥꯎꯈꯠꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯛꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯅꯤꯡ ꯍꯟꯕ ꯃꯥꯜꯂꯕꯁꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯃꯥꯡꯗ ꯊꯥꯡꯒꯠꯄꯤꯗꯨꯅ ꯆꯥꯎꯈꯠꯍꯟꯈꯤ꯫ ꯄꯥꯡꯒꯜꯕ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯇ ꯅꯁꯥ ꯅꯊꯟꯇ ꯅꯣꯂꯨꯛꯆꯧ, ꯃꯍꯥꯛꯀꯤ ꯑꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ 2 ꯇꯤꯃꯣꯊꯤ 2:18 ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯃꯁꯤ ꯀꯅꯥ ꯀꯅꯥ ꯐꯥꯎꯕ ꯌꯥꯎꯕꯒꯦ? ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯆꯝꯅ ꯎꯃꯟꯈꯤꯗꯅ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ 2 ꯇꯤꯃꯣꯊꯤ 2:18 ꯊꯤꯡꯖꯤꯜꯂꯨ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯊꯤꯡꯖꯤꯜꯂꯨ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯂꯥꯟꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤ ꯀꯣꯛꯇ ꯑꯔꯥꯟꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯍꯥꯏꯌꯨ, ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦ, ꯑꯄꯪꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯗꯕ ꯋꯥꯍꯪꯁꯤꯡ ꯂꯧꯊꯣꯛꯎ꯫ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯈꯪꯉꯤ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯃꯗꯤ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩ ꯈꯪꯉꯤ, ꯑꯩ ꯍꯥꯏꯒꯦ, ꯃꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯑꯃꯅ ꯈꯠꯅꯒꯗꯕ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯇꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯇꯞꯄ, ꯃꯤꯕꯨ ꯇꯝꯕꯤꯕ ꯉꯝꯕ ꯑꯃꯁꯨꯡ ꯂꯥꯜꯂꯛꯄꯗ ꯈꯥꯡꯕ ꯍꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯖꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯃꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯣꯖꯥ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯕꯤꯅꯤꯡꯂꯕꯗꯤ ꯑꯆꯨꯝꯕꯁꯤ ꯇꯧꯕ ꯇꯥꯏ, ꯉꯥꯡꯕ ꯈꯛꯇꯪ ꯑꯣꯏꯒꯅꯨ, ꯑꯆꯨꯝꯕꯗꯣ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯝ ꯏꯜꯂꯛꯀꯅꯤ꯫ ꯊꯕꯛ ꯄꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯊꯕꯛ ꯄꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯝꯕꯤꯅꯤꯡꯂꯕꯗꯤ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕꯗꯣ ꯅꯪꯅ ꯇꯧ꯫ ꯃꯈꯣꯏꯗ ꯇꯧꯒꯗꯕꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯄꯤꯔꯒ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯐꯔꯕꯅꯤ ꯍꯥꯏꯅ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯍꯩꯁꯤꯡꯕ, ꯃꯤꯕꯨ ꯇꯝꯕꯤꯕ ꯉꯝꯕ, ꯄꯨꯛꯅꯤꯡ ꯇꯞꯄ ꯑꯃꯁꯨꯡ ꯂꯥꯜꯂꯛꯄꯗ ꯈꯥꯡꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯒꯤꯁꯤꯗꯤ ꯃꯌꯥꯝ ꯎꯕꯤꯔꯕ꯭ꯔꯥ? ꯂꯥꯜꯂꯛꯄꯗ ꯈꯥꯡꯕ ꯉꯝꯕ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ
ꯅꯪꯅ ꯃꯗꯨ ꯈꯥꯡꯂꯕꯁꯨ ꯃꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯖꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯕꯗꯣ ꯇꯝꯕꯤꯕ ꯌꯥꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯑꯩ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ 100% ꯍꯥꯏꯕ ꯉꯝꯕꯒꯦ? ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗꯗꯤ ꯅꯪ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯕꯨ ꯀꯧꯏ ꯃꯥꯏ ꯄꯨꯝꯕꯗ ꯌꯦꯔꯨꯝ ꯇꯩꯁꯤꯟꯕ ꯍꯥꯏꯕꯗꯣ꯫ ꯃꯁꯤꯒꯤ ꯄꯥꯎꯇꯥꯛꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯍꯥꯏ, ꯑꯣ ꯑꯩ ꯂꯥꯜꯂꯝꯃꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜ ꯇꯥꯗꯕ ꯋꯥꯍꯪꯁꯤꯡꯅ ꯈꯠꯅ ꯆꯩꯅꯍꯜꯂꯤ꯫ ꯋꯥꯈꯜ ꯇꯥꯗꯕ ꯋꯥꯍꯪꯁꯤꯡꯅ ꯑꯄꯪꯕꯁꯤꯡꯕꯨ ꯈꯠꯅ ꯆꯩꯅꯍꯜꯂꯤ꯫ ꯃꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯍꯥꯔꯗꯋꯦꯌꯔ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯑꯁꯝꯕ ꯂꯝꯕꯤꯗꯣ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯂꯦ, ꯃꯗꯨꯗ ꯑꯩꯅ ꯍꯥꯏ, ꯑꯗꯣꯝꯗ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯤꯄꯥ ꯑꯃꯠꯇꯅ ꯅꯪ ꯑꯗꯣꯝꯗ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯒꯅꯨ꯫ ꯅꯪꯅ ꯍꯪꯂꯤꯕꯗꯣ ꯁꯥꯎꯔꯛꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯀꯗꯣꯝꯗꯅꯣ, ꯀꯔꯝ ꯍꯥꯏꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯇꯥꯛꯀꯅꯨ꯫ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪ ꯁꯣꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯕꯁꯤ, ꯅꯠꯇꯦ, ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩ ꯈꯪꯏ꯫ ꯅꯠꯇꯦ, ꯅꯪ ꯈꯪꯗꯦ꯫ ꯌꯦꯡꯉꯨ, ꯁꯃꯁ꯭ꯌꯥꯁꯤ ꯃꯁꯤꯗꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯃꯥ ꯈꯪꯏ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯐꯩ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯄꯨꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕ ꯃꯇꯝꯗ ꯄꯨꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯟꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯗꯦꯕꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ꯫ ꯃꯥꯒ ꯀꯥꯔꯗ ꯆꯠꯂꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯥꯎꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯝꯕꯤ ꯃꯥꯡꯂꯕꯁꯨ ꯃꯥꯅ ꯍꯥꯏ, ꯁꯤꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯇꯨꯅ ꯂꯩꯔꯕꯁꯨ ꯁꯤꯅ ꯑꯅꯧꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯧꯕ ꯌꯥꯔꯕꯅꯤ꯫ ꯅꯪꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯅꯣꯡꯃ ꯗꯦꯕꯒ ꯑꯩꯒ ꯍꯥꯔꯗꯋꯦꯌꯔ ꯁ꯭ꯇꯣꯔꯗ ꯆꯠꯄꯒꯤ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯍꯥꯔꯗꯋꯦꯌꯔ ꯁ꯭ꯇꯣꯔ 2 ꯂꯩ꯫ ꯑꯃꯅ ꯁꯣꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯃꯅ ꯑꯁꯣꯝꯗ ꯆꯠꯂꯤ꯫ ꯗꯦꯕꯅ ꯍꯥꯏ, ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕꯅꯤ꯫ ꯑꯩꯅ ꯍꯥꯏ, ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯦꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯖꯣꯏꯁ, ꯃꯤꯁꯤꯡꯅ ꯁꯤꯗꯨꯅ ꯅꯣꯔꯣꯛꯇ ꯆꯠꯂꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯔꯗꯋꯦꯌꯔꯒꯤ ꯋꯥꯗ ꯂꯩꯔꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯃꯀꯧ ꯂꯩ꯫ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯅꯨꯡꯁꯤꯕꯅ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯍꯛꯇꯨ ꯄꯤꯊꯣꯛꯏ꯫ ꯐꯔꯦ, ꯑꯃꯨꯛꯇ ꯍꯥꯏꯁꯤ, ꯑꯩꯅ ꯈꯜꯂꯤ ꯑꯩ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯗꯦꯕ, ꯅꯪꯗꯤ ꯍꯥꯏꯗ꯭ꯔꯦꯅ꯫ ꯃꯥꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯑꯩꯅ ꯃꯥꯅ ꯍꯥꯏꯅꯕ ꯍꯥꯏꯔꯒ, ꯐꯔꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯃꯨꯛ ꯇꯧꯁꯤ, ꯅꯤꯄꯥꯁꯤꯡꯁꯨ ꯌꯥꯎꯕꯤꯌꯨ, ꯑꯩꯅ ꯈꯜꯂꯤ ꯑꯩ ꯆꯨꯝꯃꯤ꯫ ꯃꯥ ꯍꯥꯏꯗꯤ ꯍꯥꯏꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯇꯥꯗꯦ, ꯅꯪꯒꯤꯗꯣ ꯇꯥꯗꯦꯀꯣ꯫ ꯍꯟꯗꯛ ꯍꯞꯇꯥꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯅꯥ ꯌꯦꯡꯕ ꯆꯠꯂꯨꯏ, ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏ ꯃꯥꯁꯦ ꯅꯨꯄꯤꯁꯤꯡꯅ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗ ꯇꯥꯕ ꯈꯔ ꯋꯥꯠꯀꯅꯤ ꯍꯥꯏꯅ꯫ ꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯈꯖꯤꯛꯇ ꯂꯨꯊꯅ ꯌꯦꯡꯁꯤ꯫ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯛꯏ ꯃꯔꯝꯗꯤ ꯃꯁꯤꯗ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 16:5 ꯍꯥꯏ, ꯅꯨꯡꯁꯤꯕꯅ ꯀꯂꯛꯇꯦ, ꯆꯥꯎꯊꯣꯛꯇꯦ, ꯅꯥꯄꯜ ꯇꯧꯗꯦ, ꯃꯔꯅꯥꯏ ꯊꯤꯗꯦ, ꯁꯥꯎꯗꯦ, ꯐꯠꯇꯕꯗ ꯁꯤꯡꯊꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ
ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯏꯪꯊꯕ ꯑꯗꯨꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯗ 8 ways to live Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.